अहानबदा मरुओइबा पाव अमुक पिजरी सुप्रीम कोर्ट ना वाक अमेंडमेंट बिल इंग लिसिंग अनी कुन गमंगा की हेयरिंग ngasi makha tatharagani Manipur da Congress na ED ki mamangda khongjang sangsinkhre ED bu BJP na khulai oina sizinari ba ase yaning de ke mega chandra Drama gi loop nifumathoi na saru yaduna numit nifumathoi ni pangthokadoriba Festival of Art and Culture Expression ngarang dagi hodokre Chief Justice of India Sanjeev Khanna na mahaki matungda Chief Justice oina bagidamak BR Gawai bu recommend tawrle amadi Security Force na Churachandpur District ke Saidan Villa Sathibo humagi thabak chathabada yamlaba khulai kya fagat panghamkhre Krumjari Mami TV ni sadok jaba Manipuri pau yang tabi basingbu ahan bamaktada ngangom PINGKU na taram na ukjari pau sandong na pijari Supreme Court na Wak Amendment Bill English ani kun nga mga ki hearing ngase makha chatharagani hairi Parliament na nauna pass tawkiba ek asige mayokta tharak pa wakat sing ga mari lainana Supreme Court na hojik fawgi oina maraki oiba rai amata pikhiba laitri Court asida paikhalakhiba tongan ba ek asige matangda oiba wafam ahom makhatana khananabagi matam pibina ba central lengakna haijarakibane wak ek ke mayokta tharakpa wakat seng tarabatungda maraki oiba raipi nanaba just ahum na saba bench ama khanari haina pawgi likhun amana hairi Court asige matung ina ex official member seng natana Wak Board amasong Central Wak Board Council ge member kudimag Muslim khaktana oina ba court asina kanari hairi adum oina mag rai oina pibadi laitri haina paw sina makhatari National Herald case ka mari lainana Enforcement Directorate ED na Congress ki lusingba Rahul Gandhi amadi Sonia Gandhi ki mathakta charge sheet tanggalaki babu yaning da bafungdok tuna Congress party na ngarang leipak paksana protest sathaki bagi sarup ama oina state asida su MPCC na khongjang sangsinkhre Congress Legislature Party CLP ki luchingba o ibo bising MPCC Manipur Pradesh Congress Committee ki President K Mega Chandra Lok Sabha ki hanigi MP Dr. TS Maina Singh yauna party asigi thongmi singna ngarang sangak phamda leiba ED office ta kholau kya lauduna khongjang changsinki khongjang aduda saru yakhiba MPCC ke President K Mega Chandra na haikibada Congress Parliament Party CPP Chairperson Sonia Gandhi Parliament ki Lok Sabha ki opposition ki lusingba Rahul Gandhi amasong party asigi senior lusingba singi mathakta National Herald case ka mari lainana ED na charge sheet thangalakwa sigi mayokta party asina lebak sin bathongna khongjang changsile masida saruk yaba oina MPCC na khongjang ase sangsin bani haiki K Mega Chandra nam akhatara duna haikebada BJP na Enforcement Directorate khulai oina sajanaba yaningde mara leitaba Congress ki lusingba singda charge sheet thangaliba ase awang bathakta condemn tawi National Herald case asida Congress na investment tawba laite haiduna mayek sengna sengdorakadabani haike Duna luchingba sing jail da thamnaba hotnaba haibase democracy pu singnabani Modi na luchingba government na chathariba thawok ase awangba thakta condemn tawi haina Mega Chandra na makhata na phongdokhi
Drama gi lup nifumathoi na saruk yaduna numit nifumathoi ni chupna pangthokadoriba Festival of Art and Culture Expression ngarang dagi hodokre ngarang Palace Compound da leiba Sanderkriti Auditorium Hall da festival ase hodokhibaga loinana thorom aduda athoiba mithunglan sing oina Padmasri Sangit Natak Academy Award Sabitri Haisnam amasung Special Commissioner Art and Culture M Joy Singh na saruk yaduna pangthokhi Thoram aduda mari lainan Special Commissioner na Fongdokhibada Society da tariba Mami Singh ase amadi aikhogi culture mayam puthokuna utpa matamda theater amasung society ani ase punna chatminnaba yagani department asin sindona pangthokliba festival ase maru oiba pandamdi community khudingmakta peace amadi harmony laknaba puraknaba khonabada amaga nungsinana lainabage connect tawba yanaba amasung miyamgi pukning wakhalda awanba ama puraktuna aikhogi lamdam aseda laiminariba community sing ase nungsinaba purakpa ngamgani haina phongdokhi loinana pangthokadoriba festival asege drama sing relief camp ta lairiba sing yanghanduna pukning wakhal sonthadana ngayaktang orebasu pothanaba relief camp ta bus sing thaduna drama asi yanghanaba thorang so paikhatle Drama sing ase theater hall mangada drama loop ni phumathogi play sing mathang utkani hairi si jagoi isei adegi kodi tongan ba art form sing thang ta khandi aduga masigi stage tholok pudamali choreograph loinamak asigi composite hoiba artist ekodi painting ga je loi sang badam ba art form amani Alna theater sina sum hen chokol kwai chi kadai da ikuni kadage ne khajawda society is a connect to ga link to ga ikuni society is the how give ga ya thokpa thodo ba tho hoji thokpa loina ikuni isa culture mayam sibu puthoga utpa matamda ahong bula ko mayam asigi abo phatane ne mo mayam si koi theater is the sum Mami taragadi society is in a link to all lady. Request society is a show of Pibina, Maya Taba, in Taba, Aduga, Hanagi, Kibam Manipuri, Hanzalaga, Hena, Equally, Nusitanaba, Adama, Zati Krum, Shinabadova, Promo, never one of the people of Salga, and Sierra Wise, thank you. Chief Justice of India Sanjeev Khanna na mahaki matungda Chief Justice oinabagidamak BR Gabay bu recommend tawrakli paugi lekhun amagi matung ina Justice BR Gabay Supreme Court ki anisoba khwaidagi senior oiba judge amani hairi mahaki maming center Mahaki maming center gi laws minister da Chief Justice Sanjeev Khanna na recommend tawkre hauji Chief Justice oriba Sanjeev Khanna gi matam mathang thagi 16 da loiregani haina pau sina makhatari Security force na ching amasong tampaki mafam singda area domination amade thiba humagi thabak leptana chathari police na thadorok powerol amagi matung ina Churachandpur district ki Churachandpur PSK manung chana laiba saidan bilas ta thiba humagi thabak chathabada yamlab khulai kya fagat pangam kre fagalaba khulai sing adode magazine ga loina na 303 rifle ama 9mm ki pistol ama magazine ga loina na samdok laba carbine machine gun ama local made single barrel gun ama modified 81mm mortar long range ama local made pompi ane tiar smoke cell sword ama amade tiar smoke cell long amane hairi Imphal East amadi Imphal West district ki oina gari singi mingsel da tented lam nap liba sing chayol amagi manung da masa na lokthokadabani haina Imphal East manung
amasung Imphal West District anigi District Magistrate oiriba Mayang Lambam Rajkumar Singh na thokpa cherol amana khangalakli hariba matam asig manungda masa masana tinted film lauthokta tarabadi fine thialagani tinted film yoliba dukan mapu Singh na so tinted film yonba khudaktagi tokadabani karigumba niyomgi wangmada yolamba thoklabadi aingi matung ina thabak lokhatkani VIP BVIP Jet natraga Jet ki category da laiba myoy singi oinadi gari singda tinted film napagi aya papiri kanagumba myoy singna makhoy gi gari singda tinted film napning labadi Home Department tagi ayaba laugadabani haina cherol asina makha tarakli Supreme Court na Modi ki Work Amendment Act mayukta file tawrakpa petition sama henbadagi khanaba hokre Prime Minister Narendra Modi na lusingba NDA lengak na Lok Sabha da bill oina puthoroktuna pass tawraba matungda Rajya Sabha da so pass tawhallaga President Draupadi Murmu na khuyek piduna ek olaba Work Amendment Act listing ani kungamanga Constitution na piriba provision sing khongoi nare haiduna Supreme Court of India da petition sama hena file tarokpadagi ngarang Chief Justice Sanjeev Khanna Chief Justice Sanjay Kumar amasong KB Vishwanathan ahumgi besna petition asibu laukhatuna khanaba haure hairi ngarang ek asibu singnarakpa petition sing ahanba oina laukhatuna khanarabasu file tawnarakhiba petition singi manungdagi kharana ek asigi provision sing thabakta onthok handana leptuna thambiu haijarakhiba wafam singdi ngasimaki oina apex court na ayaba pikhide adum oinamak ek asigi mayokta lebak asigi mafam kayada yaningdaba phongdokpagi khongjang sing leptana changsin naraklibagi phibam yengladuna yamlaba petition sing asigi makha taba while ngasisu chathakigani haina khanghankhre Chief Justice na luchingba besna petition sing asi laukhalakpada petitioner singi manungda Kapil Sibal Rajiv Dhawan Abhishek amasung Singvi yauna Solicitor General Tashar Mehta fawbagi marakta akanba awai akhumgi submission sing tawki court ki maikaidagi phongdokkiba wafam singi manungda leipak asigi huaki saru ama oyiba masing yamlaba mok sing asi haukiba 12 amasung 15 suba chahi chada sakiba ngaktani maramasina laisang sing asigi document sing puthora u haibasidi oithok laroi daba wafamni haiki court ki maikaidagi waki property singi manungdagi khara lana sizinare haibaduri yaningi adubu yamna sengna sizinnaja singsu lairi haidaduna wak haibasi masibu sizinnarakliba singi matung ina sak khanglakpani karigumba wak singbu sak khanglaroi haidabadi wathok oirakani haiba wafamsu yunan laingake mahut sinduna lepkiba Solicitor General da phongdoraklakki aduga legislature judgment ama order natraga yana warol ama buchatnadre haiduna lauthokpa ngamde legislature singdi subnatangi chatnariba kanglon adutamak ngakna chatkadabane hainasu Chief Justice na lusingba bench na phongdokki hairi Paugi marthana aten break ama lawminase Adomadong ihaklang danariba anabasing kohalasi State amadi National Awardee Fusam Atikur Rahmana makhada pijari balayong sing asi yengjari khong hambayadaba khong sengna hambayadaba khong hambada matam kuina changba saujaran taba amangthong mayada pomba amangthong manungda pomba amangthong na makhun hutlaga nai chaba fistula amangthong gi akoy bada hakachaba gastric problem laiba bleeding
taba, chikpa naba, sinus, tonsil, asthma, sexual problem laiba, phambi watpa, phingau chatpa, thagi khongkap chang naidaba, singli nauri sonba, khwang naba, ngaksa mari naba, asina sinba sing laying jari. Laying jari ba mafam singdi, Bismillah Hotel Building, first floor opposite oil pump Hatta Imphal, Bisnupur Bazaar, Yaripok Bazaar. Akupa marol gidama contact tawiyo 7085184974. Amuka hana 7085184974. Layang jari ba matamdi ayuki pung 3 tagina nungdang warangi pung 3 fawo oygani. Break imatong na mayambu taram na okchari makataba pau pizari. Security force na tongan ba mafumdagi aina thingkraba lalholuk ani ki miyoy ani fare hari. Security force na aina thingkraba lalholuk KCP lalumba group ki miyoy ama fare hari. Police ki pawma ki matung inna Imphal East District ke Hengang PS ki manung chana laiba lai harau bam kontha haluk makha laikai ge lamlom ahung phangbadagi faraba miyoy adudi waheng bam Ramananda Singh chahi yangkhaine mangondagi magazine yawba 9mm ki pistol ama 9mm ki maru taruk magazine yawba .32 pistol ane .32 ki maru nipan amade mobile phone ama phambangam le hari. Security force na aina thingkraba lalholuk KYKL ki miyoy ama phayengdagi fare hari. Faraba miyoy adudi angom ajoy maitai chahi kuntragani thoine mangondagi BP jacket ama BP helmet ama military waist belt ama telescope ama amadi mobile phone ama phagat pangam le hari. Naurem Ongbi Rojita IDP Churachandpur Khumujamba Lekai dagi housing na Fubala relief camp ta Lairibi Asina Delhi da Chatuna point Kunyauba Warol memorandum ama IDP Singi Mahut Silaga India ki President Prime Minister Amade National Legal Services Authority da Chengbada Thauna Fana Myamgi Mahut Silaga Laubi khiba thaudang adubu report nupi apunba lupna airport ta taramna oppaga loinana ikai khomna ba utkre. Kailangan tatsarubuze ay Delhiga tatsarubuze Mami se tatsarubuze si words panjarabi kasi nga ako'y lan maram se makukri ay nagkiro daw ba dito hajaragi lan ako'y lan sina maram oraga ako'y relief camp da ako'y phangmam thokpa ako'y constitutional rights sing se loina matlaga ako'y se lan ako'y phangmam thokpa ako'y yumda laibagi hak adagi ako'y ichai su semdana ako'y hingnanabagi hak punamak se mga laga ako'y se mafamang kangna relief camp da lairi se chahi ani phazale adui gardi ako'y yumda changbagi right su lehindije adagi tawriba ako'y da sinariba ako'y constitutional right matiba kangmu duna dom haro ga moi duna temper action ta lokata na laibase si ampedade aduna swaina tum khang na lairapasina aise mayam 5th April jidane start that 6th April hi 2025 ki sida janjaman pada ako'y sitting protest ama ko kasi have event ko adu do pangthokani habigi keno paw se phangdaba ma tamda aise Manipuri ki IDPs ko na mayam mahut silaga aina taning baduga nga tawra adu kana bo ako'y mayam ako'y IDPs mayam maru na IDPs mayam mahut silaga ay taning bay wakan sa hawde aduga ako'y adum IDPs na maging pangulong hay mo karagi mating bigay ay adjare chado matunda ay get 60 keno sila ajan naman daw yang zaruri pagkuha sa ibili adu para makakaya adu sitting protest ko yung zaruri daw lang sila okay ni kang adu di mamandi thaga kang kung gani koise kang kung gani koise da mo di just si parukla da ko ang kung tingirang ko koi la ko koi ki visit ko yang maru oi
Manipur Table Tennis Association da affiliate tawraba Thobal District Table Tennis Association na leptana pangthoklakpagum taranithoi suba Thobal District Inter Club Table Tennis Championship Englishing ani kun gamanga lagliba thasi kun gamari dagi kun gataret fawba Thobal wang matabada leiba District Table Tennis Association Thobal gi Indoor Stadium da pangthoklagani Team event ke oina boys and girls team gidamak under 11 13 15 amadi 17 singles event ke oina su boys and girls team gidamak under 11 13 15 17 amade men's and women's single loinana double event ke oina nupa macha amasung nupi macha team gi under 13 17 men's double women's double amadi mixed double hain tongan tongan ba category singda Chathagadaw Riba Championship asada Thobal District Table Tennis Association da affiliate tawraba club amasong association gi saruk yaningba sanarui sengna TDTTA gi office tagi akupa marol khangbina ba TDTTA gi organizing secretary L Bimal Chan sengna phungdok lagli Championship asigi last date of entry na lakli ba tha sigi kungani thoigi nungthil pung tarukamini kuntra tabadani haidi Jahi ani fajilaklaba Manipur ge loishinnaba irang asi loishinnaba Center Government ki masak thokpa thabak amata ude irang asi matangda Union Home Minister Amit Shah na Parliament ta aranbo mafam kya phungdoktuna leire haina kokomi gi convener Khuraijam athobana phungdokre wafam ase ngarang kokomi office ta pangthokiba pawgi mifam amada khaidem athobana phungdorokibani Magna makha taraduna haikibada haukiba Englishing ani kun ga homdoigi May ahum dagi chatharakli bakuki narco terrorist singi lan asi chahi ani mapung fajilak labani irang asida mioi kya sikre mioi lising humfu henbana relief camp singda changjafam logduna leiri haujik irang asi mapung fana loishin banatri irang asi center na thamoi sengna loishin ge harabadi numit kharani da loishin ba yai adubo haujik phawba irang loishin ba loishin na ba center gi masak thokpa thabak amata paikhat pa udre Center na Lauriba Firep asi Manipur Prajana ya peningai oide Union Home Minister Amit Shah na thokliba irang asi maitaiga kukiga khatnabani haina handakta loishin kheba Parliament mifamda thamkhiba adu laibak thibani tasengbadi masi India government ke architect ni India government na foreign mercenary cap nektuna Manipur manungda pusillaga lamdam sida proxy war chathahanbani asigumba India government ki mabukcha stengdaba ase yaning daba phongdopa oina hayengdagi lekai da wakat mifam amadi khananai naba kaya chatharagani wakat mifam ase April 10 fawba chathagani haina athawbana haiki mass awareness campaign mapung oina koi lepak miyam gi mifam maru oina Manipur da thoiba crisis asigi achumba wayel amadi masigi waroisin nama purakna nabu honabada miyamgi mifam pangthokpa haidana aikoigi adunglaba mass awareness campaign on 2 years of Manipur crisis haiba sigi topic asi sigi theme asigi makhada lekai singna mifam asi April gi tang kun phawada hayengdagi horaga sinbiyu haiba wafam asi kogomi site gi leba miyamda appeal tawjari haiba sinbi gadoriba mifam asida lekai na Thorang Toroga Lekai Miam, Utopia Pambiba, meeting Pangtopiba, Adu Mifamaduda, Wangang Loi Oina, Koi Kokomigi, Kangat Charaba, Wangang Loi, Taramanga, Amadi, Tongan Leba, Sigi Masak Naiba, Muising, Kangat Charakanda, meeting Mapam Kurimakta, Koi Wangang Loi, Anihum Taratuna, Toiba Irang Sigi, Machangoiba, Maruiba, Kudam Changdam Yauna, Keningai Lateraba, Chienbia, Redaba from Singaduda, India government si Irang Sita Kamina Chennai. Moina logo daba thodang na karino moigi tawum thoka thabak na karino tawbuna tawri na karino tawroi daba na karino haiba sing asi ekoi punna khangmin na kanda hai report sing asi sahi ani si phaba phajilakpaga loinana miyam gi oiba chap chaba apunba phire ma lahobu ngamna na bai khoi hona min logi tai phadaba lei madunna daba targa di irang asi
karang kanda lo sila kadoy no na ko mesen sum haina raga kamaina tawdoy no na haina raga ko si sum ngai raga le raga India government na puning mamai ge da ona tena na oida pada me am sum pang na ngang ga pura ga chat pa se masina ko miyam gi tangdu leita ba amadi ing tapa ning tamba adu hanjil ko ngamgani haiba gi thajaba si kokomi gi mafam da sunne letre Manipuri ching amasung tampaki mafam singda security force na area domination amadi thiba humagi tabak chathabada yamlaba khura kya phagatle amaromda Manipur police control room na thadorokpa cherol amagi matung ina national highway to Imphal Dimapur lambi amadi National Highway 37 Imphal Jiribam lambi da lamdam asigi tangai fadana nomada changdraba yadraba potchai puduna lakpa gari chahum tara nipan amadi nifu mari haiba lambi asida apanba yaudana pusilakre makhatana potchai pusilakpada khudong thiba thoktana bagidamak ching amasung tamda chingnaningai oiba mafam singda security forces singna kanba section thaurang sing laukhatki Manipur ke district pomna makta pamdaba thokdok thoktana bagidamak ching amasung tamda punna checkpoint chama tara hangduna achat awok sing sek tawdana wahong pahong chathaki adubu wahong pahong chathaba aduda myoi amata miphan pundi yaukide hairi Haryana da lamlaibada Narol da sen Thidoki haibagi matangda thizilliba asigi mari leinaba Enforcement Directorate na Robert Badra bu masin hangnaba ngasisu masa laknaba khanghankhre haina pawgi likhun amana hairi paw sigi matung ina case ase Robert Badra gi campaign na Gurugram da leiba lam leibaga mari leinai hairi case asigi mari leinana Enforcement Directorate na Robert Badra bu anirak masin hangki National Herald case ka mari lainana Congress na anemba thaki rajniti tawre haina information amasong broadcasting minister Ashwini Vaishnav na maral sikre wafam asingarang Rishikesh da paumi singa unaba amada Ashwini Vaishnav na phongdokibane mahangna makha taraduna haikibada case ase rajniti ga mari lainaba thabak thauram nate senja thumjaga mari lainaba thabak ni haiki Central Railways na hanba oina laukhatpa khongthangi saruk ama oina Mumbai Pansbat Express train da ATM booth hangdokre train aduda tongkhiba passenger amana nauna hangba ATM booth asidagi sel lauthopagi video ama Center Gate Railways Minister Ashwini Vaishnav na ma ke official X account da thagalaki hari pawgi likhun amagi matung ina railway official amana phongdorakibada ahanba oina train manungda ATM booth hangdopa asi mai paklaba amadi miyamna pamnarabadi atai train singdasu khudongchaba ase fanganaba honari haiki Border Security Force BSF amadi State Special Operation Cell SSOC gi apun matim amana Punjab ki international ga lonaba simana paringda ngarang thiba humgi tabak chathabada drugs la lonba myoi ahum phare hairi faraba myoi ahum adugi manungda nupi ama yauri hairi BSF ki pawmagi matung ina makhoidagi heroin powder kg ani fagat pangamle hairi Security Force ki apun matim amana
मखोई अहुम फानबा होनबदा मोटरसाइकल तोंदुना चेनबा होनकी अदुम ओइनमक तानादुना फाबंगम की हारी फारबा मियोय अहुम अदु मखा ताना आइनी ओइबा थबक लखनबा पंजाब पुलिस सिनखरे हारी अरोइबदा मरुइबा पाउ अमुकन पिजरी सुप्रीम कोर्ट ना वाक अमेंडमेंट बिल इंग लिसिंग अनि कुन गमंगा की हियरिंग असे मखा चथरगने मणिपुर कांग्रेस ना ईडी की ममांग दा खोंजंग चंगसिनग्रे ईडी बु बीजेपी ना खुलाई ओइना सिजिनरी बासे यानिंगदे के मेगा चंद्रा ड्रामा की लुप निफुमाथोइना सरुक यादुना नुमित निफुमाथोइनि पांथोकदौरिबा फेस्टिवल ऑफ आर्ट एंड कल्चर एक्सप्रेशन ngaraangdagi हौदोक्रे चीफ जस्टिस ऑफ इंडिया संजीव खन्ना महाकी मतुंगदा चीफ जस्टिस ओइना बगेदमक बीआर गबाइबु रिकमेंड तौरली अमदी Security Force na Churachandpur District, Saidan Village da thibo humagi thabak jathabada yamlaba kulai kya fagat pangamkre. हौजिकी ओइना ममी टीवी संदोकचबा मणिपुरी पाउ मतंग असिन लोइसिनजरे मखा ताबा पाउगिन ममियेंग तादुना लैबियो।